Pausada yumpum uibamar uibapau khara update tawjari. BJP ki mere Bhaikam Dingo da vote piganu haiva sejai chaithokpa mari fare. Sangmai Kendra da BJP ki candidate MLA Bhaikam Dingo da vote piganu haina sejai charamba. Mei mari ngasi Sangmai police ki osina resingba team amana thiba humba ki thabak chathabada. Sangmai Kendra ki mafam amada ki fare haire. Parva mei sing adudai vijam amuba sai humpu ka taret apokpa GS lewak masa. Pumlau mamang lekai. Sagol Sem Kumar Sahi Humpuka Tarit Apopa Es Nungsi Pumlau Kairoi Maning Laikai Chanambam Mobile Sahi Humpuka Humdoi Apopa Laikitaba CIS School Pumlau Kairoi Maning Laikai Amri Kundrakpam Ningthem Mitai Sahi Nifuka Tarit Apopa KS Iboyai Mane Harbambi Mari Asina Kanglatong Bida MLS Dengo the Port Piba Yaroi Habri Chazai Charamlaga Konglai Tuna Manki Badaki Makopa video footage ki Kutang the Shanghai FS ki Osina Kongul Lida Faki Bani Aire Hariba mari asigi marungda fijam amuba hariba miyoi asi mamang da miyam dagi namduna sel khaibada chenaduna karak police na faru raba miyoi ni aire atopa bau amadana chaukrava chingdana AC kun khaktamak thamlaga pikrava tampaktana nifu thamba se asumbu waide nai furio Manipur ki chaukrava chingi mafam dana assembly constituency kun khaktamak ohilaga pikrava tampaki mafam dana assembly constituency nifu oheliba si asumbu waide ana Nagaland ki chief minister nai furio na phongtokre Wafam masing-masing Naga People's Front Manipur State Union the Sindhu National of the Public Ground da pangtokiba party election campaign outdopuki thorom da phangna phongtoki bane thoromadu da naifi yona makhatana haiki Naga ki solution prakna bhona kiba asi chai kun manga surakle negotiation tawduna adumuk lakle masina maithire habedi yaroi India government ka jana ba khara sulai rabani aduga yana ba ngamda ba khara sulai ribane yana ba ngamda lai riba asi wari sana ba ta bane Naga sinna sangsilakli ba khongjang asi India government khanglabani Naga ki history amasung Naga political issue makoina khanglabani Article 371 egi makhada Nagaland protection piri masidana tana Naga sin khundari pa mafam Assam Arunachal Pradesh Manipur da su Naga sing protection pin na bataw gadabani Violence jaktuna non violence na Naga sing solution asi purakadabani Myanmar da forward Naga ki mire mari thagatuna Naga sing jai fana bathabak tawre Manipur da state da sidhan da pangthokadori pa mikal asida Naga tapa mafam sing dagi Mirip dara thaduk livani Naga singi yai fana Naga sing amatu ina thagat minase Manipur Assembly Constituency hofulai masigi manung da kundi singi oire asuk chawkraba mafam asida kun khaktam holaga pikraba tampaktuna nifu heliba asichu asumboide marabasina singi dairiba Assembly Constituency asi hengadan pamathau tai Chongtham Bijoy suspend tawkibagi case court pakum birana samon thakre BJP Manipur Pradesh ki chief spokesperson Chongtham Bijoy party ki chahi taruk tan thoki bagamari lena Bijoy na Civil Judge Junior Division Impal West wanta wakalakre Specific Relief Act 1963 ki section 34 ki makada tharaki bo wakada do order envy tawki bakaloina na BJP Manipur Pradesh ki president Azardana Salifatha asi kun mari ki ayupung tara makai tabada masalak tuna natragana maki wakil ki kuthang da pakum pirana civil judge Hiralta marang them na samon thakre Karikma court ke wafam asida thawai trabadi case adu henna hakchan lawgani ana sukhangan ke ina masagi matang da BJP Manipur Pradesh ke hana ke chief spokesperson Chongtham Bijoy na ai magusal ifatha asagi taraga mathoida chahi taruk tan thokle ain e sardana kodiek pibo cherola ma fangke party ke satna kanglon matungina member amma tan thokpa haiba asida hana show cause notice ama thaga dabane madugi pakum namit tarit ni dagina tarani fofu ki manung da pi ke dabane Pakum maudu party ki disciplinary committee na khana bagaloy na madugi akupa overall BJP National Disciplinary Committee da thaga dabane Disciplinary Committee na larukpa waripadu state president lak laba madung chap action lokhat kadabane Nagala marom da Congress na Manipur pumbadagi afaspal lakthok tabi maram pi kadabani e sarda Congress na afaspal lakthok tehna kan ngaglibasi makoi gi lekak matam da lakthok lam rivak karigino aibaki maram Congress na piraklaba matungda BJP na abuk pigani ana BJP Manipur state ki president adhikari mayum sarda na phongdokre Thangmaivan Assembly Constituency da BJP ki marip oriba jotin waikhungi firan singat bagi thoromda sarugyaful lakiba sardana makhatana ai Congress na lagak waring ada Assembly segment khakhtagi natana Manipur ki afaspa lakthok lamdriba karigino Manipur ki miyam na afaspa si lakthok pami habasi khange BJP ki miyam ki kolau ekoi ki thodang aiba adu da punabak yaukrabane BJP da sit nifu en mikhala sida mai fakani hana phongdokpa asida Congress na tangkai fobo yauroi hana lauribasi makoi ki phim phararoi aiba khangbadagini Thangmai vandagi oinasu BJP ki mirip na soitana mai panglakane BJP na paliblenga asina thabak tawhi tawdi haibasti lamdamasi miyam na loina khanglaba ngaktani Selain itu, BJP ki lengkak lerak pa sahi mangarom ta mangari adu betel ba mata masih BJP na tawriba
chago thorang ki thabak sing asi Congress na kak pangam loi da wafam ne BJP ki minister ke state asida lakpada Congress na phongdor ki wafam asido kalak pa wai kani makhoi ki matam dadi Delhi tana chatun udaram bani haike shutdown tawgani Sangmajin service station da lelo install tawbagi thabak paikhat kadabana maram oiraga 33 kV elang khanpok bidagi my imphal line asi shutdown tawgani masana maram oiraga 33 by 11 kV Sangmajin service station ki 11 kV fader kudimbak February taraga tarik ki upung taradagi nongtel pung mari fawba mai mutkani hana MSPCL ki transmission subdivision number 11 ki manager ki serola mana haire maka tarakba atopa pau madana thabak thiba singda namthak toromba miyoi mari fare Tamil Nadu da Air Force sing amasung atai central government undertaking sing thabak thon gani aduna thasaba fiduna isam samjaba narol sing namthak toromba miyoi mari central crime branch CGP job racket wing na fakre Complainant makatan hai ki madudi mahaki maseda semjin sanjin ba appointment letter ama issue toroki amasung genga duna namthak tawduna miyoi kya da gilpa lag yang kai khongkat ge genga duna Air Force sing amasung atai central establishment sing da thabak phangan gani ana thaza laga thabak thiriba miyoi taraga taruk tagil pa lag yang kai lakthoklam ki ai basi team aduna thijin bada khanglaki makoina fake interview sing pangthok fa loina fake appointment order issue tawki ai ba khangba ngam ke Chennai City Police Commissioner Shankar Jiwal Nabiyam the government network private ki thabaki damak kana amata the selfie dana warning tawkre mana hai ki madudi thabak amata selfie daga tawga dabanate public sector undertaking sing amasung central government ki body sing da thabak phangan gati ana thajali ba miyo sing da bank transfer natrakna atai electronic transfer sing ge kothang the sel transfer tawdana ba bhagna naha oiriba miyo sing amade makoi ki halaman sing da ba khatana warning tawke Turkey ne Syria da YPG ki member tara hatkhe Turkish Security Force na Syria ki awang thangba saruk da Kurdish People's Protection Unit YPG ki member tara hatkre aina Turkey Defense Ministry na laibak pupun mi ta phangdokre Ministry na Twitter post amada phangdokibada Operation Euphrates zone da attack tawna ba khona kiba YPG fighter taruk Turkish military na hatkre atai mi mari su Operation Fish Spring area da attack tawna ba sem saringa da hatki aina ministry asina ba khatana phangdokhe Turkey ki forcing amasung YPG ki members na Syrian border da toina nawai kamnai aukiba January gi angan basaruk ta Turkish latmi ahom hatki badagi lamdam aduda tension hengalaki bane Turkish army na kumjali sing ani taraga tarukta Syria gi awang thang basaruk ta Operation Euphrates cells launch tawke kumjali sing ani taraga mapanta Operation Peace Spring launch tawke amasung kumjali sing ani kun dana Operation Peace Spring cell launch tawke Ankara na YPG asi ating batam kraba Kurdistan Workers Party PKK ki Syria da leiba France ne ala lawe PKK asi Turkey US amasung EU na terrorist organization amani hana law thoke global na sahi kontra and Turkish government ki mektalan thorak ki bada miolising ni fu and bagi ponse long krabane aru beda content sing asi kemar uiba pau khara asi ba pau tam jariba mani local news YouTube channel lamadi Facebook page asi dagi yang beri panamak pathaga jari channel lesson tom da kanara madi subscribe to subscribe to birang ko loina na like and share to su kawi ko namba po amakana thaga jari